Manipur Public Service Commission MPSC na lauba MPSC Civil Services Main Examination 2025 ki nungtil gi session da thokiba paper da honor taina na pishin duna ngarang thokiba paper adu nauna amuk matam leplaga pangthok na bahona ki bathong adu yamna laibak thibani masi MPSC na section da badagi thokibani haina Socialist Students Union of Manipur SSUM na fongdorakli ngasi union asigi Publicity and Information Secretary Salam Inawi Aimana khudyak biduna thadorok pachero lamada MPSC na yamna section da bamong amada thokiba laibak tiba adu union asina yamna hakchin na lawi MPSC na hiramasida yamna hakchin na lawbaga loinana thawdo adu karamna thokibano haibadu kupna yengsinbiu MPSC gi maikai dagi miyamna lanle haina sengdokadabani haina SSUM na demand tawri hiramasida Manipur gi PR lengak na mining changbiduna kupna yengsinbiu hairi Manipur Public Service Commission MPSC na MPSC Men's Examination 2025 ta soikiba thawong adu Thadou Student Assoication TSA na akan bamong da condemn tawrakli ngasi association asigi Secretary General Thangmin Luna khujek biduna thadorok pachero lamada MPSC na yamna section da ba amada thokiba thawdo adu TSA na hakchin na lawi ngarang gi thawdo aduna examination asida saru yariba candidate singda achauba chaitheng ama pire hiramasigi matangda high level gi oiba inquiry ama chathabaga loinana maduda chanaba singi mathakta matik chaba thabak paikhat piyo haina jarol aduda hairi